Chahi Yankai Henaning Tamba Tanduna Lan Horakiba Naga Lal Holum Nscn-Im gi General Secretary Tuingaleng Muivah Mahakipong Fam Lamdam Oiriba Manipur gi Ukrul District ki Somdal da Chatlabayari Mahaki Kongchat Asi Lakliba October Thagi Aroiba Sarukta Oiraba Yai Hairi Loinana Muivah na Mahakipong Fam Lamdam da Lakadoriba Asi Mahakna Nagagi Ningtam Ihogda Kong Tangzin Kiba Chahi Yankai gi Matungdani Ningsing Bayabadi Nscn-Im gi General Secretary Muivah bu Mahakipong Fam Lamdam Somdal da Changhannaba Kumjalisingani Tarada India Lengang na Ayaba Pirakpada Okram Ibobina Luchinba Matamadugi Manipur Lengak na Manipur da ceasefire Chatnade Haiduna Changhan Kidabani Loinana Muivah bu Masagipong Fam Lamdam da Changhande Haiduna Senapati District ki Mau Get da Thokiba Irang Laksin Naba Manipur Police na Nongmai Kapada Naga Mahiroi Ani Laikidabani